पाउसे दे यम उजबमर उजबपाउ खराब दे तौजरी राखाइन अमदी चिन स्टेट म्यांमार लानमी सिंगा अरगान आर्मी का कन्ना खुथोंगनरे म्यांमार की अवांग थंगबा राखाइन स्टेट अमसुंग खा थंगबा चिन स्टेट हौखिबा साइवलदगी हाउजिंग फावो लेप्तना म्यांमार की मिलिटरी कंगबुगा आर्म रेजिस्टेंट फोर्स के अरगान आर्मी का अकन बमोंगदा लेप्तना लान कपनबगी थबक हौजिगसु जाथारे चारकसदा रीजन असी द लैबा मियोय लिसिंग क्या माथोय हिंगनबा मखोय मखोयगी मयुमसिंग थादोक्तुना अतोपा मफमदा चेनाख्रे हाइरे ख्वाइदगी नौना फंगबा पाउ अमदा था असगी खुंदगी हौना अकनबा मौंगदा माइके अनिगी लान कामनबा दो अल बाउंग थार नामादर था हाताई कोने अमसुंग कान लेदा सथारखिबनी आरबा मफमसिंग असी खा थंगबा सिन स्टेट की पालेटुवा टाउनशिप की नौसु थंगबा कालादान रिवर मनाक्तनी हाइरे नौमै कामनबगी हुमनी चनबा हौखिबा निंथौकाबा नुमित्ता म्यांमार आर्मीना आर्टिलरी सेलसिंग अहाबाउंग थार्ड लेप्तना कापसिलाखिबनी थौदोक अदुदा खुंगंग अदुदा लैबा मियोय होम सातिना सोकी आना खुंजा नुपी अमना फंगदोरके सोगलबा मियोयसिंग अदु मखोइना चाक थोकलिङैदा मखोइगी मनाक्ता बॉम तासिलाक्तुना पखाइबदगी थोकिबने मफम अदुदगी असोकपसिंग अदु हॉस्टल यौना पुबा ngamdabana मफम अदुदा फंगबा हिदाक लांथंग चिनसिनदुना मखोइबो लाइगनगी हाइना नुपी अदुना फंगदोरके हौखिबा नोंमाइजिंग अमसुंग निंथौकाबा नुमित्ता सोनखिबा लानफम अदु मखोइगी खुंगंग अदुगा यामना नकना कामनाखिबने बॉम कयादी मखोइना लैरिबा युमसिंगी मनाक नकना पखाइबगी मखोल तागे युम सगच नुमित्ता अबाउंग थाद लैबा युम अमदा लैंडमाइन पखाइरकपदगी मियोय अमा सेखि मियोय अदु सही निफुगा तरुक सुरबा नाटलोन लौ सान कवे माग मफम अदुगी प्राइमरी स्कूल दा हेडमास्टर ओइबा नुपा अमगी लोइनबेने लान कामनबा हौरकपदगी मफम अदु लैबा खुंजासिंगी युम चामा कुन हेना थादोकलमदना मियोयसिंग अदु पालिट वा टाउन दा लांजाइनाख्रे मफम असि सुमनतगी किलोमीटर तरुक तमक लाप मफमदने मफम अदुदा लैबा मियोय अहंबा कुन अदुदा लैबा लोकल चर्चिंग दा चंगजफम लहुदुना लैनरे हौजिक ओइना लेप्तना लान कामनारिबा मफम अदु अरगान लानमिसना ऑक्युपाइड तौदुना लौसिन बंगामख्रे मखोइना लौसिलिबा मफम अदु खुंजा अमता लैत्रबा मफम सिंग अदुने तंजासदा अरगान आर्मी लौसिन किबा खुंगंग अदुगी मनाग्रकवा चिंगदा म्यांमार की जुनता लानमिसना मखोइगी कैम्प सादुना मिकुम होम सिंगना अरगान आर्मी की मथक्ता लंदानदबा सेम सादुन लैरि हानसु खुंजा सिंगना फंगदोरके मखोइना लैरिबा चिंग अदु खुंगंग अदुगी मिनिट तरारोम खोंगना चलगा लैबा इंगान गाना उबा मफमने हाइरे मखा तारकवा अतोप पाउदा चाइना की मथक्ता काउंटर एटेक सत्तदनबगिदमक यूएस ना इंडिया का सरुक यामिनदुना अनोबा लांजन सांगचिनमिनबा याय यूनाइटेड स्टेट्स का इंडिया का पुनः सरुक यामिनदुना अनोबा मरुगोइबा लांजन अमा होइना चाइना की मथक्ता इनकाउंटर तौननबगिदमक लैबागनी नंबर ओइबा तौदांग लौमिनदुना लांजन चाथबा याय हाइना यूनाइटेड स्टेट्स की चीफ ऑफ नेवल ऑपरेशन के एडमिरल माइक गिल्डिन अफंगदोरक्रे वाफम हेरिटेज फाउंडेशन सिंधुना वाशिंगटन पांगथोकपा सेमिनार अमदा गिल्डिन फोंथोखिबनी आना निकै एशियान पिरकपा रिपोर्ट अमदा फोंथोरकपने इंडिया नंबर ओइना हौजिक मांग द वाथोक अनि लैरि इंडियन हौजिक चाइना लुगेज पॉलिसी दा अमुक हना खुटिंग जिलक्तना फोर्स तोबगा लोइना साउथ चाइना सी अमसुंग ताइवान स्टेट ता चाइना की अहम फोर्स थाजिलकपदा यानिंग दबा लैरिबने पुनमगसी की मथक्ता चाइना की माइकेदगिदी इंडिया ना अखोइगी मायोक्ता करी तौरकलिबगे हाइबदु येंगतुन लैरिबनी हानसु गिल्डिन मखाताना फोंदोके गिल्डिन मखाताना मिफम अदुदा फोंदोखिबदा मागना अतोपा लेबाकसिंगदा चलुबा मासिंगदगिदी इंडिया दा लापा मासिंगदा चांग यामना हेनख्रे मासिगी चबजाबा मरमदी मागना इंडिया गा यामना चानाबा असि मरुमपांग अमगोइना तुंगिदमक येंगलगा लालोंग क्या सतमिनबा पांबगनि आइगे सही असिगे अक्टोबर थादसु मागना इंडिया दा नमित मंगानिगी ओइबा खोंगसता सोइदन लाकनबगी सेम झारे हौजिगोरिबा इंडिया ओशन की बैटल स्पेस असी नौमगी लैबाक अनि असिगी ओइना हेना मरु ओइबा मफम अमा ओइरक्लिबने तासेंगनमक्सु इंडिया अमदि चाइना की मरक्ता हौजिक मखोइगा ताइनरिबा ngamkhai faring sinda chainaba amadi ongkhatnaba leiribane फिबम मसिदा लैबाक अनि असिना अमत ओइना मखोइगी मथक्ता लांजंग सांगसिमनिनाबा हाइबसि यामना मरु ओइबा तांजा अमनि हाना फोंदोरक्ले तासेंगनमक्ति हिमालयन रीजन दा थोकलिबा ngamkhai वाथोकसिना पाइजिंगकिदि मांगदा तारिबा वाथोकसिंग ओइना लेरिबani मफम मसिदा चाइना ओइना मखोइगी लंबी समजननबगी ओइथोकपा चाउन लेरिबani मथांगसिदा यूएस अमदि इंडिया अनिना लानगी लालोंगसिंग तौबगी मथौताब अदु लेरे हाइना नेकी एशियाना थदोरकपा रिपोर्ट अमदा फोंदोरक्ले हौकिबा जुन थादा क्वाड की लुसिंगबसिंग यूएस जापान इंडिया अमदि ऑस्ट्रेलिया पुना जापान दा मिफम पांगथोकना खनाइदन लैनकिबा अदुदा क्वाड की हानागी पेंटागन ऑफिशियल ओरंबा
Elbrecht Godfrey na neki Asia da phangdokibada hauzik Taiwan da sathariba lanpam asida India na agdengna mateng pihaudrabadi China na soidana Himalayan ge ngangphaida achauba mihang changsilakani habasi soidrabani habo wafam thamkibani mifam aduda Godfrey na phangdokibada United States amasung Japan lebak ani na India ga marumapang oidwa hena mathau tarakli masigi maramdi South Asia country da India na hena mapanggal kana leiduna China na changsilakba khongjang singmai fakna mayukna phag ngamna nabagidamak tane asumna lebak ahum asina maruk mapang oina lepmindaramba matamda lepmindaraba matamda China gi khwaidagi chawba ahum zuba problem am oirakadori bane asugamba tanja asida China aruba o fum kya da mayuk naringai India na US Japan ga punna thabak tominaraga Taiwan gi damak mateng panglabadi masigi kudong chaba kaya phangau gadori bani anasu mangna bakata ki mioi lising ama hena sigre khangudana mahausa gi oiba ising nungsitta chawna amangata thorakpagi oitokpa leire sahi asigi jun thakhai dagi leptana churakpa akanba nongjuna maram oraga Pakistan gi mafam sinba thungna ising sau mayongna bana maram oiduna yamrabada mioi lising amagi matakta siankre ana lebagasi climate minister langasi phongdokre mang handak thokli basing isau asibo deadly monsoon season haina mingthon ki faga loinana matung tabada lebak asina ising nongsit ki phibam da khangaudana chauna amangata thogalakbagi othokpa leire habu wafam phongdokre leptuna surakpa akanba nong atuna maram oiduna ka hena chawba ising chau thorakpadagi khonggang kya ising na chen thaduna pokibagi mathakda sahiyasda la lokadaba maru marangi lawfum kya su tumna magan tahan grabani marwena miyobagi ponsi kanana bagi dama Pakistan gi lanwi singamadi rescue workers na angamba thakta honatuna mayma kai leitraba koisai chai du leiriba miyosing kanana pa madi kalauraba miyosing ado relief camp da puraktuna makhoina sinjak amadi ising na singba piduna honaba yaba honare Pakistan ki National Disaster Management Authority na pirakpa report amagi matungina laibak asida jun thadagi monsoon season aurakbaga loinana oirakliba kahenba mangtapagi matuwasi mamanggi matamda thokiba ising isau singdagi kahena mangtak po hele hausuk pawuda mioi lising abaga sukna kuntraga humdoi ising isau asina lahen gidre makatarakwa atopa pawda Vladimir Putin na Ukraine dagi Russia ada lakpa mioi da financial benefits sing pinanhaba yathang pikre Nagalamromda Pelosi ki concert hek matungda ahan boy na United States na warship ani Taiwan Strait ta thajin gre Thahasik angan basarukta United States ki House Speaker Nancy Pelosi na Taiwan ki concert pang thokraba matungda US amadi China ni ki marakta akan bamongda tension wang kanarakle tanja hasda ngasi United States ki Navy warship ani Taiwan Strait ki ising lambi phausin hoda changchen kre haire Serola sin makata na phongdorak pada US ki warship ani aduna Taiwan Strait tamna haujik su lepta na changchen lagle haujik babagi oina atopa mapal laibak ki military force amatana athingba pibagi thabak toraktri ana su phongdorakre Thaujalagliba langi jahas ani asina Taiwan Strait tamna changlakpada samudra khongba da taba state singe territorial wangmada changlakibani US ki langi jahas ani asina Taiwan tamna changsilagliba asina ulema dode United States na Indo-Pacific manungda free and open gi commitment adu ngangna chali United States ki military sina pairiba flight sing holeba jahas sing makoina tawriba operation kudimak international law na yaba piba adugi manung channa tawba thabak ngaktani ana cherol aduna makhatana su phongdorakle Nakalamromda Chinese military ki Eastern Theater Command na phongdorak pada US ki sangchilakliba langi jahas ani ado mikup kangtana yangchen bagi thabak jadhare akan ba section tharong barakta China gi lanmi sina karigumba pamdaba thaudok amatang thorak pada khudingmak mangan takan nana bagi ready tawduna leire aire communist country oriba China gi lenga ki aba yautuna Taiwan gi mathakta sovereignty chaknana ba torokpa khudingmak China na kaidongnungda tomina laisiloi Taiwan Island asibo control tawduna thamba habasi Chinese ruling Communist Party gi amata ngairaba warip ni loina Taiwan Strait asina lairiba mafam asi China gi internal waters manungdani aibo owafam supong dorakre makatarakwa atopa pawda Libya gi capital Tripoli da nauna kuthokna rakebagi thaudokta miyoi kontraga ni thoi chire Libya gi capital Tripoli da nauna chatharakiba kuthokna rakiba thaudokta yamdabada miyoi kontraga ni thoi chire adoga gari kya amangata thokle unofficial report amana phongdokle Libya da leiba rival government ki support thodiba kangpu singi marakta khuthokna bagi thawdoga do sadhagibada yamdabada mihu kontraga ni thoi sire aduga hostal tarukna amangata thokiba asida political crisis asi anova armed conflict oina pakthok chawthorakadra habagi nungnangba leire Libya gi rival government ki backers singi marakta chatharakiba khuthokna ki ba thawdokta mihu kontraga ni thoi sire an health ministry gi maikedi ki phongdorakle
Haujuk khutoknariba thokdok asina marup oraga conflict asi hena pauthok chawthorkadra haibagi nungnangba leiribani. Maka tarakwa atopa Manipur gi pauda lupa crore yangkai yenbagi ice curb drug kg manga amadi lupa crore amaga lak ahongge belu oigadaba WY tablet lesim kun sadruk phagat pangamgre ngasi ahing nongai matung pung ai makharam taba matamda Impal West district ki manung channa high school janham stan leiba baragi ka amadagi international market lupa crore yangkai henbagi belu oigadaba ice curb drug kg manga konada miyo amma kamban force na phare ai iram masega mari lena ani suba MR Battalion gi commandant Victoria Yangkom MPS na press ta thadorpa serola magi matungina de sabsaba pau ama fangbadagi ngasi ayu anganbada ani suba MR gi deputy commandant operation and surasna lusingduna Battalion asigi atei person sing amadi youth athletic development association yada ga loinana Impal West ki school janam stan leiba Sanchu Bakery hariba mafam asida thiba humbagi thabak sathagi Madura Bakery asibu salaiba bestu panik chai kuntra gani thoi apok palai kitaba Deepak Panik laifam Masnagar More 1 number 5 leiba miyo asna salaibani aiba khangbangam ke makata na thiba humbagi thabak sathabada bakery adudagi tongan ba packet haptuna thamnamba ice curb drug kg manga phangba ngam ki haire BJP office da telamba Prime Minister Narendra Modi gi ko kisaruk yaudaba poster laudagre Imphal gi ni type so thekte leiba BJP Manipur Paris ke office building ek changpham gi mathak thang basaruk da Bhai ki Prime Minister Narendra Modi gi ko kisaruk yaudaba poster amma thelamba du pause asin ngarang phangdok tuna leibak miyamda hek khangan khiba matung nomidang pung ni parrom tawa matamda BJP Manipur Paris ki mioi kharana Prime Minister Narendra Modi gi ko kisaruk yaudaba poster atu Kairak thatun khudakta lokthokre pause asina phangba paugi matung inati BJP ki office thambal sangle lasi madam khara gi mamangda sangha ki baga loina office asigi sangpham ge bathak tang basarukda Prime Minister Narendra Modi ki mapung phaba poster amma thetuna thamki bane arba poster adu yengbadasu aduki matik phajaba amadi chinglemba oihi adubo khangawduna poster adu ki matak thangba saruk nongshina humdoki badagi Prime Minister Narendra Modi ki poster adugi ngaki saruk phawba humdoki bane masigi matungda ngaki saruk yaudaba Prime Minister Narendra Modi ki sakta masi matam koida thetuna leibada BJP ki lusingba amati atai karya kadra amatan hanna yengtana leirakhibadagi awuba miyamna agakpa oina rakhibane adu bagarang pausi asina BJP ki office tambal sanglenda Prime Minister Narendra Modi ki photo thetpada miyamna agakpa oinare aina phongkibadagi Prime Minister gi ngaki saruk yaudaba poster photo adu lauthokibane makatarakwa atopa pauda CUET ki exam yaugdaba Manipur ki mahiroi sing Manipur ki wangmada exam center pirakpa si BC amadi Manipur lenga ki miang sang bihu fasok handak inaw na India pumbagi oina under graduate amadi post graduate tamnana bagi demak National Testing Agency NTA Common University Entrance Test CUET pangthok liba asigi ani suba phase da Manipur University the post graduate tamnana bagi CUET exam asida Manipur ge Mairoi sing Manipur gi wangmada exam center pirakpa si laibak thibani ana Federal Students Organization kangleibak phasok na lawi hairi iram masigi matang dengan si phasok na press ta thorakpa serola mana hairibadi NTA na punna India gi University ni fugamari the postgraduate tamna bagi CUET pangthok liba asigi ani suba phase gi waina punna mairoi lakani lising marfudra samri marfudra na restart tawtuna Manipur University na mga suba reng da laiduna ani soba phase gi oina mahiroi sina khwaidagi register tawba university wairi Manipur University da register tawrukliba sing asi Manipur gi mahiroi sing ni India gi tongan ba state sing gi mahiroi sing abade India gi wang lana atopa country dagi mahiroi sing fawa register tawre maramasna apun ba mahiroi sing sigi manung dagi Manipur University da tamjaning duna CUET gi registration tawba matamda examination center ba Imphal da hanba preference pi khipa Manipur gi mahiroi sing adu Manipur da exam center pinana bagidamak atuba matamda NTA ga pau phau na biduna pisin sinbiu aina mahiroi singki mahut chilaga fasok na Manipur University ki vice chancellor amadi Manipur State Government ki Education Minister gi pungning sing silagle nakalamrom da Thawbal Municipal Council ki employee amasung worker sing thabak lepagi khongjang changsin bahau kre Thawbal Municipal Council ki employee amasung worker sing asida ki thabak lepagi khongjang changsin bahau kre Manipur Municipality employees amasung workers union na makogi pitok tan lairiba thatarugi kusumal talab atubada pithogu abo wakat jauna atay tongan ba workers Manipur lenga ki mari lena basing tatak sinduna thaji kuntarete ki hauna thabak lepagi khongjang changsin ba hokiba adu saukut poina Thawbal Municipal Council ge
employee amasung workers ina thabak lepagi khongjang adu sangsin bani hairi employee amasung workers ina taliba maruibo workers sing tha taruki khosumal pitok fiu urban local body gi employee amasung workers sing talaba se nan plan dagi pitok fiu amasung ULV gi staff singsu tare suba pay commission phangan biu haiba sine ngasi thawal municipal council gi office complex ta pangthokba council asige employee amasung workers ina thabak lep laga wakan mi phamba aduga saruk yaradun all manipur municipality employees and workers unit manipur gi president saurapam roven hai salibatha asigi tare to all manipur municipality employees amasung workers union gi oiwa mi phamba phamduna employee amasung workers ina thengnariba awaba kya gi matang da kupna khana naina ki manghai hariba mi pham adugi warep sing manipur laika ki mahut loisang da thaduna wakasing adu athubada thabak to ena onthok pinana ba aijabaga loinana karigumba Agas kuntaruk fawagi manungda thabak oino onthok piraktrabadi Agas kuntare tagi lamdam asigi municipal council khudimaki employee amasung workers sing thabak lepagi khongjang jangsen gani ana sukhangan ke Mangna makata na hai ngasi fawada manifu lenga ki maike dagi hiram asida positive response amata lakdaba dagi thabak lepagi khongjang asi jangsen bane urban local body singi employee singi thagi khusuman talabasi plan dagi nan plan hieto onthok fiu hanadi ULB gi thagi kusum asi plan gi senpam dagi piduna lakwane haifo zato nang laikedabagi common pangthokre dr landarak libasi ekoi funna thekna binarasi rally chalaga kholau laubana drug maru phokpa ngamloi yoi kisan haifo zato nang laikedaba namit state holiday laktok nanaba CM na ayaba firakle Manipur ki atau haifo jatuh nang laiki dabagi marfudra mathoirak super common thorom ngasi state level haifo jatuh nang dead anniversary committee na sintu na kai sampat leiwa haifo jatuh nang memorial park ta pang thokre thorom ki manung chana jatuh nang park ta leiriba atau jatuh nang ki mitam da aikat leikat tam tu na mahakpo ikai khunda bot ki hamade minidani tumin lep tu na laiki makha tarapada jatuh nang ki ponsi wari lidu na mahak na pang thok lambat thawak thorom sing amade Mama lebak nungsi bagi kathokpa magun sing adu wari oina liduna miyam da kangan ki Tharomgi athoiba mithunglen oina saruk yakhiba thangmaiban SG MLA Khumbuksam Joy ki sanahai Haifu jadu nang Rani Kedinlio Hirasandra Pauna Versabasi Thangal Major General na singba se iramdam Manipu Iraicha Phurup Khunai asi kanana bagi damak Thawai kathokiba athoba ngaktani aikoi khudimakta haifu jadu nang gom thauna leiba ngaktani Kanagumbana landarak labadi lan tawgani aibagi wakal loina leramgani adu bahauzik aikhoida lan amadi landarak lebani masi miyamna uno usina dabagi khangdabani haike manai manipurda drug na sound landarak le drug na maram oraga aigi isa isini nau kya sirabagi aiba khandabagi matam oire masi jo asoba lan amani drug gi mayukta isang thauna aikoi khudibana lan thengna minase chumna rally chalaga drug sinaba yaningde aina lawbaga drug maru phupangam loi Chumna rally chalaga drug sinaba yaningde haina laubana drug maru phukpang hamloi madugi mahota karam namaru furak phuktak kadagi ai paromda sangsinba mathau tai haike ai phau jadu nang laikidaba namit state holiday oinana bas minister NP Rena ayaba virakle mathau daba kudima pangthokna ba honage loinana ai phau jadu nang bo ningsingpo na pangthokliba laikidabagi common thoram asida sahi kudingi thabak amamdi paikatna ba wasagamade pandam lauthokse Mama lebak nungsibagi haipau jadu nang dase liba iselgum aikoi kudingmakta sulai aike Tharomatu da Assam Manipur Nagaland president Sir Azak Rongmai abadi Manipur da leiriba CSO singi lusingba singsu sarugake Makatarakwa atop pauda Arctic United States amasung NATO gi military thabak hengat kadaure Authoritarian leaders singna banba Russia amasung China na Arctic lamdamda military gi thausil yamna chatarakpa maramna United States sarkar amasung military Alliance NATO North Atlantic Treaty Organization na PDB ki yamna thafa awang lamdam asida military gi thabak yamna hengatna da hona kadori Arctic da NATO gi forces sai thopgi sang hengat ba yade Arctic lamdam da Russia na Soviet matam gi base hangdorakli amasung hypersonic missile gumba anabukhulai ki asu sai thorakli China su lamdam asida yamna hena thawai yausilakli aina NATO gi Secretary General Jens Stoltenberg na Germany gi pause amada phangdoki US ki State Department of phangdoki ba matungina hanboina Arctic lamdamda US ki Special Ambassador Ed Lars ama appoint tawragani ari masigi flanasi Senate na aba pibadi sangle masi Arctic ta American interest jokhan anaba amasung ally amadi partner singam mateng pinanaba kidamaktani ana State Department ki warol amada haike Arctic lamdam aribasi haglai balibak singasi Russia US Canada Denmark Finland Ireland Norway amasung Sweden ne
अरोइबदा कंटेंट सिंग असिगी मरकुइबा पाउ खरा असिबा पाउ दमजरिबा मणिपुर लोकल न्यूज यूट्यूब चैनल असिदगी यंगबेरिबा पुनमक पथागजरि चैनल असिना तोमदा कानारबदी सब्सक्राइब तौबीद्रिबसना सब्सक्राइब तौबीरम लोइनना लाइक एंड शेयर तौबसु काबिगनु नमकपो अमुक हन्ना थागजरि।